Cyclone Remal na maram oiraga Manipuri yaona India gi Awang Nongpok state Singda Piriba Saphu asigi matang da Chief Minister Nongthombam Biren na Nungnangba Phongdorakli. Chief Minister Nongthombam Biren na microblogging site ama oiriba X ta thagalakpa post amada mahakna hai Cyclone Remal da Manipuri yaona Awang Nongpok ki state Singda amang ata kya thogaliba asi laibak thibani hairi. Panba yabadi cyclone asina maram oiraga Assam da yamna chauna ichau thoktuna imung lak taruk rom awaba tahankhibani. Masigi mathakta Assam state khaktada ichau asina maram oiraga myoi tara manga laikidabagi report lairibani. Amaromda ichau asina maram oiraga Mizoram da myoi kuntra rom laikidabagi mathakta imung kaya amana awaba mayokna duna lairibani. Manipur gi oina su ichau asina maram oiraga imung lak ama dasming manga rom awafamda tari ichau asida myoi mari laikidabada natana myoi amana hojik fawba thiba khangdana lairibani. Ichau asigi Saphu Meghalaya amasung Nagaland da su thengnaduna imung kaya awafamda taribani.